그러면 맵시 맵코는 불러지만 우티 통문에 싱주네 보라네 바포네 아도면 ngasi uti thongyam akhoi khuyum da panjam hawai thak to thongne do hawai dukan di le am jaute mam le ji ko na organic do june ya hawai movie yaw bro hawai movie am yaw ma le hawai do akhoi man thongone singju le mi singju already ko na kan khro ya ko bi ado ngasi jam haw di ma le do ngasi jam haw za raw ha di ni pa kha thai ko da khoi lo Manipur di rumah tu mes yang nuai me betul ke? Mes apa ni dah subjek ni, mes cepat nuai ni ada. Jadi hal ni ada. Mukbang tu le me tu. Dah hau. Lo. Hau je. Tu me ambil kau ni video shoot han ber review ni shoot na. Like share subscribe tu berapa? Jangan ambil aku ni berapa? Betul. Betul sih. Saya tu saja.它就是不好吃，好味。啊，有点，你看嘛，你去吃这个。betul ke? Oh. Kita kuda pen, serau ba? Kuda pen呢？应该走的。这儿有。还不的。不是。那还不得摆这个了，那个啪可不个？我摆这个种。哦。这样没去了吧？哦，还有放的。啊。那。那才是意见个，我是朋友啫，我想要对来多啊都，马来西亚，朋友都看不了吧？那 SF 通的都看得看超能那个都。马来我想吧，我们把卡吃了人都，马来我都吃这个里面。哎，是，我这，我那新不是，我现在买可当时呢，来都啥的。ku sina mada ga ku chat humni nang sildo ku da honi dum bin famine ba ruran marju aina 40 man 39 ba no iya
ꯆꯥꯛꯁꯦ ꯌꯥꯝꯃꯤ 부 그만 둬요. 무슨 거지? 우티지. 싹가면 두미가 보네. 그 망망치 이기네 봐. 그제 언제면도 exam ta ba. Manipur thok ne khang ya. A hang sa yu kya. Me na te Manipur ne ba do. Adu me tu da. Te ga da cha ba khoi ma na ti thong ne cha ba. As Manipur ka thok sa la hai ka ma ta na as me ko ji de. Do. Ta i thoi da ga be ta ga ta ui he se. 하나 계속 그 사람들 맨날 허지시 아니 보자 쉐딩 스케이팅 가고나 오케이 좀만 해줘 알루 말이면 어디야 또 그래 보자 이렇게 그래 좀 뭐야 에, 자, 그걸 말해. 이거 가 아니야. 좀 먹을 거야. 남 좀 당겨. 에, 지금 우리 아빠 봐. 맞아. DVD 원에. 시시 만다 나 분내리 밤에 시시 DVD 오늘 에, 나 다음에. 뭐하신 거야, 지네. hay là qua mà tôi đang tìm ý hồn được là đây là qua để ra đi hay là qua để giá gì đấy rồi mà đẹp chỉ biết cái nguyên hồn này mà rồi không mang hai bạn được chưa phải khán hình nhỉ nhìn rằng á thì biết thiên nguyên đây hả bạn hay ý cái 처음 들은 님당도 띵을 락바고 뚱노 하고 떨면 거 mana mi masati ta hago laga like power koi like power vậy đó tụi mình đang tiến học rồi hà đi ngân học rồi một độ đang đang tại anh này khoai nữa hay gọi khoai gì chỉ thằng cái thiên này khoai mà chỉ hay tôi mi mà ra hay cầm bia đâu là này hay cầm bia cái tổ cái ý cả cái gì được phản ngang như thế chứ cũng nghe biết cái áo này kia tụi mình học rồi đó có khoai này gọi ý cái đó cái khoai nào ấy tụi mình nhận được vậy khai nhận vậy khoai nhỉ chắc ngay mà không nhận được khoai mà tụi mình nhận bản đồ ấy cái bây cái tụi bản đồ ấy rồi tụi mình nhận thấy thế nào khoai đủ bao sao rồi nó cũng ổn mà này vậy ngay ấy phải số tụi mình này vậy phải số tụi mình ấy số mình all tụi mình số mình thôi liền quá cái 뭐라 cái nó bao Bahas lemu들이 ada dia 비디오나 사진이고 네 đó ăn phơi wow hay là con nào có ăn nung xỉu không có anh chẳng nhau gì ta cũng khai được cái này vì cái dám nhau gì nên cái gì ai khai được cái này mà ai khai rồi ai làm gì mà lâu đi ai rồi ai làm gì mà đi nhiều nhiều mà mà thôi xem mà hàng thay vào xuống mới tới gì 이봉아, 아까 많은 사키니? 진짜니 나 하명되는 사키. 나 아직 건 더 봐. 아, 그냥 니네 왜 라고 ngăn nudo 뭐 ngăn nudo gì mà tụi mình phải giờ phải lực thật để mà xa cái điều như vậy
ꯑꯩ ꯊꯣꯔꯛꯄ ꯆꯥꯒꯗꯕ ꯃꯥ ꯆꯥꯒꯗꯕ ꯑꯗꯨ ꯐꯝꯃꯤꯁꯦ ꯏꯁꯂꯤꯟ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯣ ꯐꯝ ꯅꯠꯇꯦ ꯆꯣꯏ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯀꯣꯊꯔꯗꯤ ꯆꯥ ꯇꯥꯕ ꯑꯩꯅ ꯑꯃꯨꯛ ꯀꯣꯊꯔꯗꯤ ꯅꯪꯁꯨ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯃꯥꯒꯤ ꯃꯇꯨꯝ ꯆꯥꯒꯦ ꯈꯨꯖꯤꯟꯁꯤꯒ ꯑꯩ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯃꯤ ꯑꯁꯦꯡꯕ ꯃꯥꯟꯒꯤꯅꯤ ꯑꯁꯦꯡꯕꯗ ꯑꯁꯦꯡꯕ ꯃꯥꯟꯅꯅ ꯁꯤꯗꯥꯅꯤ ꯂꯣꯏꯒꯦ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯣꯏ ꯉꯁꯥꯏ ꯇꯟꯒ ꯆꯥꯕꯁꯦ ꯇꯟ ꯑꯩꯈꯣꯏ ꯇꯟ ꯆꯥꯕ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯟ ꯑꯗꯨꯝ ꯂꯩ ꯆꯥꯏꯕꯀꯣ ꯑꯗꯨꯝ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯇꯥꯎꯅ ꯍꯥꯟꯅ 1.5 ꯆꯥꯕꯅꯦꯕ ꯑꯗꯨꯗꯣ ꯍꯥꯐꯇꯣ ꯑꯩꯈꯣꯏ ꯇꯥꯎꯅ ꯑꯩꯁꯦ ꯍꯥꯐꯇꯨꯒꯤ ꯍꯥꯐꯇꯣ ꯑꯗꯨꯗꯤ ꯇꯪꯈꯥꯏ ꯈꯛꯇꯪ ꯄꯤꯔꯛꯄꯗꯨꯅꯦ ꯑꯩ ꯃꯁꯤ ꯈꯤꯇꯪ ꯊꯤꯜꯂꯛꯀꯅꯤ ꯄꯤꯔꯛꯇꯦ ꯍꯥꯏꯒ ꯅꯪ ꯑꯂꯨ ꯉꯥꯜꯂꯦꯕ ꯁꯤ ꯆꯥꯁꯤꯜꯂꯣ ꯑꯁ ꯅꯥꯀꯣꯡ ꯖꯒꯥ ꯆꯥꯁꯤꯜꯂꯦ ꯈ꯭ꯋꯥꯏ ꯍꯟꯊꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯑꯩꯈꯣꯏꯗꯣ ꯃꯈꯥ ꯑꯩꯅ ꯈꯣꯏ ꯆꯥꯏ ꯈꯪꯗꯕ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯃꯤ ꯃꯔꯛ ꯃꯥ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯆꯥꯕꯅꯦꯕ ꯑꯩ ꯇꯧꯗꯣꯏ ꯑꯩ ꯁꯨꯛꯇꯧ ꯇꯧꯗꯣꯏꯀꯣ ꯆꯥꯕꯅꯦ ꯑꯗꯨꯒ ꯃꯥꯏ ꯃꯅꯥꯛ ꯑꯩ ꯁꯣꯏꯗꯅ ꯆꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯁꯦ ꯃꯥꯏ ꯍꯥꯏꯊꯣꯛꯑꯦ ꯃꯤꯅ ꯃꯅꯥ ꯆꯪꯅ ꯆꯥꯛꯇ ꯌꯥꯗꯕꯅꯤ ꯅꯠꯇꯦ ꯑꯗꯨꯗꯩ ꯈꯤꯇꯪ ꯀꯟꯅ ꯆꯥꯎꯔꯕ ꯁꯥꯎꯅꯗꯕꯤꯗꯅꯤ ꯍꯥꯏꯗꯤ ꯑꯩ ꯈꯤꯇꯪ ꯍꯦꯟꯖꯥꯡ ꯆꯥꯎꯔꯗꯤ ꯎꯇꯤꯒꯨꯝꯕ ꯎꯇꯤ ꯅꯠꯇꯦ ꯁꯧꯒ꯭ꯔꯤ ꯆꯥꯕꯁꯦ ꯃꯣꯔꯣꯛꯀ ꯃꯦꯠꯂ ꯇꯧꯕꯁꯦ ꯆꯤꯡꯒꯜ ꯆꯥꯏꯑꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯆꯥꯕ ꯐꯪꯗꯕ ꯈꯨꯠꯆꯥ ꯆꯥꯔꯛꯑꯦ ꯃꯥ ꯈꯪꯅꯤꯀꯣ ꯑꯗꯨ ꯃꯥ ꯀꯔꯛ 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 ꯂꯥꯎꯕ ꯋꯥꯅꯦ ꯁꯟ ꯅꯥꯄꯤ ꯆꯥꯕꯗꯧꯅ ꯇꯧꯕ ꯆꯝꯗ꯭ꯔꯦ ꯀꯣꯕꯤ ꯆꯥꯕ ꯏꯕꯨꯡꯉꯣ ꯀꯣꯕꯤ ꯇꯨ ꯇꯧꯔꯦ ꯇꯣꯛꯀꯅꯥ ꯃꯌꯥꯝ ꯄꯣꯁ ꯂꯣꯏ ꯀꯥꯝꯃꯅꯤ ꯑꯂꯨ ꯃꯥꯜꯂꯦ ꯇꯨ ꯆꯥ ꯁꯒꯣꯜꯗꯧꯅ ꯆꯥꯏꯁꯦ ꯎꯗ꯭ꯔꯥ ꯍꯥꯏꯒꯗꯕ ꯋꯥ ꯑꯝꯇ ꯍꯥꯏꯌꯣ ꯁꯟ ꯑꯃꯨꯛ ꯁꯒꯣꯜ ꯑꯃꯨꯛ ꯑꯩꯕꯨ ꯑꯣꯟ ꯌꯥꯕ꯭ꯔꯣ ꯅꯪꯗꯧꯅ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯑꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯦꯕ ꯑꯩꯈꯣꯏ ꯅꯍꯥꯟ ꯏꯔꯨꯖꯕꯗ ꯀꯩ ꯍꯥꯏꯅꯤ ꯁꯥꯃꯨꯅ ꯅꯣꯡꯃꯁꯦ ꯃꯥꯟꯗ꯭ꯔꯥ ꯑꯩ ꯏꯔꯨꯖꯕ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯏꯔꯨꯖꯕ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ ꯆꯦꯟꯖꯤꯜꯂꯛꯑꯅꯤ ꯅꯪ ꯉꯁꯥꯏ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯏꯔꯨꯖꯩꯗꯣ ꯑꯩ ꯅꯠꯇ꯭ꯔꯣ ꯍꯜꯂ ꯂꯨꯖꯕ꯭ꯔꯣ ꯀꯅꯥꯅꯣ ꯉꯁꯥꯏ ꯏꯔꯨꯖꯕ꯭ꯔꯥ ꯂꯨꯖꯈꯤꯗꯦ ꯅꯪ ꯈꯣꯡ ꯈꯨꯠ ꯈꯛꯇ ꯅꯥꯕ ꯇꯣꯛꯈꯤꯗꯦ ꯂꯨꯖꯩ ꯅꯆꯤꯟ ꯊꯤꯒꯅꯣ ꯂꯨꯖꯩ ꯍꯥꯏꯕꯅꯤ ꯅꯆꯤꯟ ꯂꯨꯖꯩ ꯊꯤꯒꯅꯨ ꯍꯥꯏꯕ ꯑꯩ ꯑꯩꯅꯦꯀꯣ ꯅꯥꯀꯟꯗ ꯐꯝꯃꯤꯀꯣ ꯆꯠꯂꯣꯍꯦ ꯐꯥꯒꯤ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯗꯤ ꯍꯜꯂ ꯑꯗꯣ ꯑꯩꯗꯤ ꯂꯨꯖꯔꯒꯅꯤ ꯑꯃꯨꯛ ꯃꯥꯟꯗꯣꯏꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒꯗꯤ ꯂꯨꯖꯗꯦꯕ ꯂꯨꯖꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯍꯥꯏꯕꯗꯤ ꯃꯤꯠꯀ ꯄꯥꯡ ꯃꯥꯟꯗ꯭ꯔꯥ ꯃꯥꯏ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯑꯅꯤ ꯀꯣꯛ ꯇꯨꯝꯊꯣꯛꯑꯅꯤ ꯈꯣꯡ ꯍꯥꯝꯇꯣꯛꯑꯅꯤ ꯂꯥꯛꯑꯦ ꯇꯤꯚꯤ ꯃꯌꯥꯝ ꯌꯦꯡꯉꯛꯑꯅꯤ ꯑꯩ ꯀꯃꯥꯏꯅꯀꯣ ꯑꯩꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯑꯅꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯁꯦ ꯅꯨꯡꯊꯤꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯦ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯨꯝꯃꯤꯁꯦ ꯏꯕꯥꯏ ꯇꯨꯝꯃꯦ ꯑꯩꯗꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦꯀꯣ ꯅꯨꯡꯊꯤꯟꯗ ꯏꯕꯥꯏ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯨꯝꯃꯦ ꯀꯀꯥ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯄꯨꯂꯞ ꯇꯨꯝꯃꯦ ꯃꯥ ꯈꯛꯇꯪ ꯇꯨꯝꯃꯦ ꯃꯥꯗꯤ ꯇꯤꯚꯤ ꯌꯦꯡ ꯂꯩꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯈꯣꯡ ꯅꯥꯏ ꯇꯧꯕꯅꯦ ꯑꯗꯣ ꯇꯤꯚꯤ ꯃꯈꯣꯡꯗ ꯐꯝ ꯂꯩꯇ꯭ꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯑꯕꯅꯦ ꯍꯌꯦꯡꯋꯥꯏ ꯏꯃꯧꯅꯕꯤ ꯂꯨꯍꯣꯡꯕꯗ ꯇꯤꯚꯤ ꯑꯆꯧꯕ ꯑꯃꯗꯤ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯇꯨꯝꯕꯁꯦ ꯍꯧꯒꯠꯂꯛꯄꯁꯦ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯒ ꯈꯤꯇꯪ ꯂꯨꯖꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯥꯛꯇꯪ ꯇꯨꯝꯃꯨꯔꯅꯤ ꯎꯇꯤꯒ ꯆꯥꯁꯟꯕꯅꯦ ꯑꯗꯣ ꯇꯨꯝ ꯍꯧꯒꯠꯂꯒ ꯏꯔꯨꯖꯔꯒ ꯂꯥꯏꯔꯤꯛ ꯄꯥꯒꯅꯦꯕ ꯍꯣꯔꯦꯟ ꯂꯨꯖꯔꯗꯤ ꯂꯨꯖꯔꯗꯤ ꯈꯪꯗꯦ ꯉꯁꯤ ꯍꯥꯏꯕ ꯂꯨꯖꯕ ꯌꯥꯏꯀꯣ ꯌꯥꯔꯦ ꯈꯤ ꯊꯪꯕ ꯄꯥꯕ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯑꯗꯣ ꯎꯇꯤ ꯊꯣꯡꯕꯗꯤ ꯈꯔꯗꯤ ꯂꯦꯝꯃꯦ ꯑꯗꯣ ꯍꯥꯎꯇ꯭ꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯁꯦ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯤꯑꯕ ꯑꯗꯣ ꯀꯣꯏꯁꯟꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯈꯨꯝꯃꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯏꯕꯨ ꯌꯦꯡꯉꯗꯤ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯈꯩꯗꯣ ꯍꯪꯉꯣ ꯑꯩ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ